알바. 제 아무가 제 레디 제 봉산 방어빠 안 받아봐 장 방어빠 받아봐 시해내느라 아직이 아무가 제1 알바나 공부이제 사는 1 2 주마나 지금 주마나 제 1 2 나나 1 2 1 2 야래 주마나 래 아직이 주마나 이시들이 봉예도 사는 당도 어림없는 예도 어림없다 꿈없다 백없다 방송파 실내는 자 항아봐 진도보다 시탕 양을 남머기 스텝 넘버 1이고 봉예 방송파 꿈없다 시대기 항아봐 마지막이 바뀌다 시대기 영어로 봉 예시시 내래 예시는 마음 낙도 있고 그만이 낙도네 하면서 물어봐야 자나 영어 자나 산지나 자 남자 나가는 이봐 상담후 오이도 마음 방로 아니 진짜 보다 봐 자나 아까 나오러 1 2 1 2 자나 제 가보자 가오르자 눈티기 가오르 시기 방방 야르디 시기 한드디 야도시 하나 야래 엄마가 떠오르 엄마가 떠오르 스텝 엄마가 떠오르 스텝 엄마가 떠오르 제 아디기 아마가 다음에 아마 아디기 공도 제롬 작다 봐 자나 아이 동의요 보세 이런다 세1 하면은 많다 또 그다 봐 1 어버 두자 두 굿자 말에 넥스가 이 공제 자나의 서로가 선생님의 서로 아이 하나 더 게. 제 실내는 자 1 공산의 성과 2 낙과 넥스트 트리들이 3 사이가 우르르 공부가 좋아 우리 하나들아 아들이 아무 한바 사이를 샤필도 아들이 오염 뭐 하는 곳에 오염다 1 오염 이동이 Đấy, xin lấy lên xem ở đây không đâu ở ngoài đâu nhà khách tàu quan ở một chia yên ngô ôi cô thái môi tô trái nào xin không ăn mì bông trong thì sao cũng đang hết rồi thì thay đổi rồi 어글러야 어떻게 그동안의 하나 칼감마블이나 그동기 아들이 방 붙였기 몸칼 밑감으시고 아들이 살도록 아무다 거기 강아이 하잖아 더보다 고기 붙기 아무다 만나 나는 시상박 그거자 산도박 시발레이래 아들이 마닥다 산도박바 세 그거자 시용나 시세세 하나 시발레이래 아들이 항이 이제 많이 또 있고 거기 항야는 어떤다 그때 많이 복잡해야지
ꯌꯥꯝ ꯑꯔꯨꯕ ꯃꯤꯒ ꯍꯨꯟꯅꯔꯛꯄ ꯃꯇꯝꯗ ꯑꯗꯒꯤ ꯆꯤꯡꯒꯣꯏ ꯀꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯌꯥꯗꯦ, ꯁꯨꯃꯥꯏꯅ ꯄꯥꯏꯕꯁꯨ ꯌꯥꯗꯦ. ꯑꯗ ꯆꯤꯡꯒꯣꯏꯒꯤ ꯑꯆꯨꯝꯕ ꯅꯤꯌꯣꯝꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯂꯩꯅꯤ ꯑꯗꯨꯒ ꯍꯥꯏ ꯇꯧꯅꯤ. ꯁꯤ ꯐꯤꯕꯝꯁꯦ ꯑꯗꯒꯤ ꯐꯤꯗꯨꯞꯁꯤꯗ ꯁꯤꯅ ꯑꯋꯥꯡꯕ ꯐꯤꯗꯨꯞꯁꯦ, ꯑꯋꯥꯡꯕ ꯐꯤꯗꯨꯞ ꯑꯗꯒꯤ ꯆꯣꯡꯒꯦ ꯍꯥꯏꯔꯒꯁꯨ ꯁꯤꯗꯒꯤ ꯋꯥꯟꯒꯨꯝꯕꯁꯦ ꯁꯤ ꯁꯥꯏꯠ ꯇꯥꯔꯛꯄꯁꯦ, ꯁꯤꯒꯤ ꯈꯣꯡꯁꯤꯅ ꯁꯣꯝꯗ ꯈꯔ ꯆꯦꯞꯊꯔꯛꯄꯤꯒ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ? ꯁꯥꯏꯠ ꯇꯧꯔꯒ ꯁꯥꯏꯠ ꯅꯝꯁꯤꯜꯂꯛꯀꯅꯤ. ꯑꯗꯒꯤ ꯆꯤꯡꯒꯣꯏꯁꯦ ꯃꯃꯥꯡ ꯏꯟꯊꯣꯛꯑ ꯂꯩꯒꯅꯤ. ꯁꯤꯅ ꯑꯋꯥꯡꯕ ꯐꯤꯗꯨꯞ. ꯑꯗꯩ ꯆꯠꯂꯁꯨ ꯁꯨꯃꯥꯏꯅ ꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯐꯠꯇꯣꯛꯄ ꯌꯥꯗꯕ. ꯁꯤꯒꯤ ꯆꯠꯂꯁꯨ ꯈꯨꯠꯁꯤ ꯁꯨꯞꯆꯜꯂꯒ ꯁꯨꯃꯥꯏꯅ ꯁꯤ ꯈꯨꯠꯁꯤꯁꯨ ꯁꯨꯃꯥꯏꯅ ꯍꯟꯗꯣꯛꯄ ꯌꯥꯗꯕ, ꯁꯥꯏꯅ ꯂꯩꯒꯗꯕ. ꯑꯗꯒꯤ ꯃꯤꯒ ꯐꯨꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯃꯥꯒꯤ ꯅꯈꯥꯡꯗ ꯌꯦꯡꯒꯗꯕ. ꯈꯪꯕ꯭ꯔꯥ? ꯅꯈꯥꯡꯗ ꯁꯤ ꯀꯥꯔꯠꯁꯦ ꯌꯦꯡꯒꯗꯕ. ꯃꯤꯒ ꯑꯁꯦꯡꯕ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯈꯪꯉꯕ? ꯁꯨꯃꯥꯏꯅ ꯆꯪꯉꯤ. ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯐꯤꯕꯝ ꯁꯦꯝꯅꯕꯒꯤ ꯐꯨꯅꯔꯝꯗꯥꯏꯒꯤ ꯄꯣꯖꯅꯤ. ꯑꯗꯨꯅ ꯁꯤꯁꯤꯅ ꯄꯥꯔꯥ ꯅꯝꯕꯔ 1ꯅꯤ. ꯃꯥꯏ ꯂꯧ. ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕ ꯑꯁꯤ ꯊꯥꯡꯕꯤ ꯇꯔꯨꯛ, ꯑꯩꯈꯣꯏꯒꯤ ꯊꯥꯡꯕꯤ ꯃꯔꯣꯟ ꯇꯔꯨꯛ ꯊꯝꯕꯒꯤꯅꯦꯕ. ꯁꯤ ꯂꯣꯏ ꯈꯣꯡ ꯄꯣꯠꯁꯦ, ꯁꯤ ꯍꯌꯦꯡ ꯂꯣꯏ ꯇꯧꯔꯛꯀꯗꯣꯏꯅꯦꯕꯁꯦ. ꯁꯤꯅ ꯑꯁꯦꯡꯕ ꯄꯥꯡꯃ ꯑꯣꯖꯥ ꯇꯔꯪꯒꯣꯒꯤ ꯊꯥꯡꯒꯣꯜ ꯄꯣꯠꯁꯦ. ꯑꯣꯖꯥ ꯄꯥꯡꯃ ꯇꯔꯪꯒꯣꯒꯤ ꯃꯥꯒꯤ ꯑꯣꯖꯥꯁꯤ ꯂꯩꯈꯥꯡ ꯈꯒꯦꯟꯗ꯭ꯔꯖꯤꯠ ꯀꯧꯋꯦꯕ. ꯑꯗ ꯃꯥꯒꯤ ꯁꯨꯝ ꯃꯔꯤ ꯂꯥꯛꯄ ꯈꯒꯦꯟꯗ꯭ꯔꯖꯤꯠꯁꯤꯅ ꯑꯃꯨꯛ ꯃꯊꯪ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯄꯥꯎꯅ ꯍꯣꯏ ꯀꯔꯤ ꯑꯣꯏꯕ ꯇꯝꯃꯝꯕ. ꯑꯗꯨꯅ ꯁꯤꯒꯤ ꯁ꯭ꯇꯦꯞ ꯑꯃ ꯅꯪ ꯑꯣꯏꯅ ꯍꯪꯒꯗꯧꯅꯤꯀꯣ. ꯁ꯭ꯇꯦꯞ ꯑꯃ ꯑꯩ ꯊꯥꯡ ꯑꯃ ꯊꯥꯡꯕꯤ ꯇꯧꯕꯗꯤ ꯌꯥꯝꯅ ꯇꯩꯅꯦꯕ. ꯁꯥꯏꯅ ꯂꯩꯌꯣ, ꯁꯥꯏꯅ ꯂꯩꯌꯣ. ꯁꯥꯏꯅ ꯂꯩꯌꯣ. ꯑꯩꯅꯅꯦ ꯊꯥꯡ ꯑꯃ ꯁꯥꯏꯅ ꯂꯩꯌꯣ. ꯁꯥꯏꯅ ꯁꯤ ꯑꯁꯦꯡꯕ ꯅꯤꯌꯣꯝꯁꯤꯗꯒꯤ ꯍꯦꯛ ꯇꯧꯈꯤꯕꯗ ꯁꯦ ꯍꯧꯔꯁꯤ. 1 ꯈꯣꯡ ꯑꯣꯏꯅ ꯍꯜꯂꯣ, ꯑꯩ ꯌꯥꯔꯛꯀꯦ ꯉꯥꯛꯊꯟꯗ ꯎꯔꯕ? ꯁꯥꯏꯅ ꯁꯤꯁꯨ ꯄꯔꯥꯅꯤ ꯄꯣꯠꯁꯦ, ꯑꯁꯦꯡꯕ ꯄꯔꯥꯅꯤ ꯄꯣꯠꯁꯦ. ꯑꯗꯒꯤ ꯅꯦꯛꯁ ꯑꯃꯨꯛ ꯍꯜꯂꯣ. ꯑꯃꯨꯛꯀ ꯈꯣꯡ ꯊꯥꯡꯉꯒ ꯑꯗꯩ ꯑꯃꯨꯛ ꯍꯜꯂꯣ. ꯁꯣꯝ ꯉꯝꯖꯜꯂꯣ ꯃꯁꯥꯗꯣ. ꯁꯥꯏꯅ ꯇꯧꯑꯣ. ꯑꯗꯩ ꯀꯣꯛꯁꯨ ꯉꯥꯛꯇꯒ ꯁ꯭ꯇꯦꯞ ꯍꯜꯂꯒ ꯉꯥꯎ. ꯁꯨꯃꯥꯏꯅ ꯉꯥꯎ. ꯁꯨꯃꯥꯏꯅ ꯉꯝꯃꯒ ꯁꯥꯏꯅ ꯉꯥꯎ. ꯁꯤ ꯌꯥꯝ semain tahu dia awal itu jadi saya itu memang berapa semain tahu dia awal Kongo kain ini semain itu si kami tahu si ini itu kamu lau muk si muk makai bang ada muk tahu kuda hello Urba, ada yang bisa mau halo Kongo, ada telo, oh, asyik ini, semua loreh, sih thamman semua loreh, ada lagi, hakcang yang apa? ꯊꯥꯡ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ
ꯂꯩꯇꯦꯡ ꯑꯁꯤ ꯌꯥꯎꯕ ꯌꯥꯗꯦꯕ ꯍꯌꯦꯡ ꯃꯤ ꯑꯅꯤ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯇꯥ ꯄꯥꯏꯕ ꯑꯃꯒ ꯈꯟꯅꯕ ꯇꯥꯔꯗꯤ ꯊꯥꯡ ꯑꯃꯈꯛꯇꯪ ꯄꯥꯏꯕꯅ ꯑꯅꯤꯗꯣ ꯆꯦꯂꯦꯟꯖ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯇꯥ ꯄꯥꯏꯕ ꯃꯤ ꯑꯃꯒ ꯈꯟꯅꯕ ꯇꯥꯔꯒꯗꯤ ꯊꯥꯡ ꯑꯅꯤ ꯄꯥꯏꯕ ꯇꯥꯕ ꯊꯥꯡ ꯑꯅꯤ ꯄꯥꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯤ ꯍꯥꯏꯔꯗꯤ ꯑꯍꯥꯟꯕꯗ ꯊꯥꯡꯒꯤ ꯃꯥꯒꯤ ꯊꯥꯡ ꯑꯅꯤ ꯄꯥꯏꯕꯒꯤ ꯃꯆꯠꯁꯦ ꯁꯤ ꯍꯩꯇ ꯌꯥꯗꯦꯕ ꯈꯪꯕ ꯑꯁꯦꯡꯕꯅꯤ ꯑꯣꯏ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯞꯄꯒ ꯇꯧꯔꯛꯑꯅꯤ ꯎꯕꯁꯦ ꯉꯛꯁꯤꯅ ꯁꯨꯃꯥꯏꯅ ꯆꯠꯂꯅꯤ ꯁꯨꯃꯥꯏꯅ ꯆꯠꯂꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯗꯨꯝ ꯍꯜꯂꯛꯑꯅꯤ ꯇꯨꯡꯗ ꯌꯦꯡꯉꯨꯀꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩꯔꯅꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯃꯇꯨꯡ ꯏꯟꯅꯕ ꯑꯗꯨ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅꯤ ꯎꯕꯁꯦ ꯁꯨꯃꯥꯏꯅ ꯍꯟꯅꯤ ꯑꯗ ꯁꯤꯒꯤ ꯁꯤ ꯆꯥꯎꯔꯥꯛꯄ ꯂꯣꯏ ꯈꯪꯉꯦꯗꯅ ꯈꯪꯉꯗꯤ ꯑꯍꯥꯟꯕ ꯄꯔꯥꯁꯤꯗ ꯁꯨꯃꯥꯏꯅ ꯏꯁꯇꯦꯞ ꯑꯃꯃꯨꯛ ꯃꯤꯠꯌꯦꯡ ꯅꯥꯏꯒꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯁꯦꯕ ꯁꯤꯗꯒꯤ ꯑꯣꯏꯔꯣꯝꯗ ꯂꯩꯔꯁꯤ ꯑꯣꯏꯔꯣꯝ ꯂꯩꯕꯁꯤꯗ ꯎꯕꯁꯦ ꯈꯤꯇꯪ ꯆꯦꯞꯊꯔꯛꯑꯒ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯁꯤ ꯑꯃꯨꯛ ꯌꯦꯡꯕ ꯑꯗ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗ ꯌꯦꯡꯉꯥꯏ ꯇꯧꯔꯒꯦ ꯎꯔꯕꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯁꯤꯒꯤ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯆꯩꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯑꯗ ꯑꯃꯨꯛ ꯇꯧꯒꯦꯀꯣ ꯋꯥꯟ ꯎꯕꯁꯦ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯥꯏꯔꯒꯅ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯦ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯄ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯄ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ 10 ꯀꯨꯟꯒꯨꯝꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯗꯤ ꯁꯤꯅ ꯀꯥꯟꯅꯩꯁꯦ ꯃꯤꯠ ꯁꯤꯡꯉꯅꯤ ꯄꯥꯝꯕꯣꯝ ꯀꯥꯟꯅꯔꯅꯤ ꯈꯨꯖꯦꯡ ꯀꯥꯟꯅꯔꯅꯤ ꯐꯥꯏꯒꯟ ꯑꯗꯒꯤ ꯈꯨ ꯂꯣꯏ ꯀꯥꯟꯅꯔꯅꯦꯕ ꯁꯤ ꯑꯦꯛꯁꯥꯏꯗꯒꯤ ꯍꯦꯜꯂꯕꯅꯦꯕ ꯑꯦꯛꯁꯥꯏꯒꯨꯝꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯀꯣ ꯎꯕꯁꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯄ ꯎꯕꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯄ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯄ ꯁꯨꯝ ꯌꯦꯡꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯒꯤ ꯁꯤ ꯈꯣꯡꯗꯣ ꯁꯤꯒꯤ ꯈꯣꯡ ꯁꯣꯝꯁꯦ ꯁꯨꯃꯥꯏꯅ ꯎꯕꯁꯦ ꯑꯗꯩ ꯁꯣꯝꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯁꯦ ꯈꯪꯍꯧꯕ꯭ꯔꯥ ꯈꯪꯍꯧꯗꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯊꯥꯛꯁꯤ ꯈꯪꯍꯧꯕ ꯆꯪꯉꯦꯕ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨꯗ ꯑꯣꯏꯅ ꯈꯨꯠ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯌꯣ ꯑꯗꯩ ꯁꯣꯝ ꯑꯃꯨꯛ ꯂꯥꯛꯑꯣ ꯈꯨꯠꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯞꯅ ꯇꯧ ꯇꯞꯅ ꯁꯣꯝꯅ ꯊꯥꯡꯉꯒ ꯇꯧ ꯏꯁꯇꯦꯞ ꯑꯃ ꯑꯗꯨ ꯂꯦꯞꯄꯣ ꯁꯦ ꯑꯩ ꯇꯧꯁꯨ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯁꯤꯗ ꯂꯦꯞꯄ ꯌꯦꯡꯉꯨ ꯑꯗꯨꯗ ꯑꯩ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯉꯣꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯤꯗꯒꯤ ꯎꯕꯁꯦ ꯑꯗꯒꯤ ꯁꯤ ꯂꯥꯛꯄꯁꯦ ꯑꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯁꯣꯝꯗ ꯆꯠꯄꯁꯤꯅ ꯁꯨꯃꯥꯏꯅ 1 2 1 2 China Amen 1 xong đâu 2 1 xong đâu 2 cho mẹ nào mà tôi 얘는 있잖아. 얘는 있잖아니 굿원이 마음 타네 버째지. 산책거든요. 또 원, 이제 끝봐. 셋. 그래요. 원, 시기선이 오버. 손에 뭐 허리 많이 나. 아직이 짜이죠.
대방도 자리요. 세세. 뭐보자. 신이 램에 비염 신이 뭐 스마이나 못 거하거든요. 방어봐. 하나 시절라니 자일레니 신은 맡았던 거이다. 신이 하나 lạc với Israel con cho nó ở đây cái gì này thôi ở đây chi chất các thân cái gì này còn mầm ở đây số nóng lâu xe ra đây tôi đi xuống một cái tô này không phong biếng anh phong biếng mà phong có tiếng ta là nó sao sẽ cái này được xin nào có sao sẽ tôi xin lấy đấy phong giờ chỉ bớt tiếng mình đi ra đi rồi hay mi khăn áo có rồi để cái chúng mình tham khăn áo rồi chỉ phong giờ khăn khác có lúc này nghe bảo anh nghĩ xem 아마 내가 뭐가 내내봐. 아이 안나 거기 문화금 거기 아래게 니는 제가 거기 다 거기 시 공부하는 것에 사이트는 그네요. 지신을 범세. 어디 와리다. 자 한번 정자로 손으로 나오. 얼마나. 어디 신용자냐 이렇게 시간전 노동이야. 방어봐 요즘이고 용기가고 봐. 아래기 너는 좀더 손가락 잡겠어 라거든. 아래기 막 혼자 짜이지. 또 시팬 응이세. 많은 막 보면 양은 못됩니다. 이 라그네 봐. 아드나 팬 운동 그네 그래서 아주 요마가 심심이나 아래기 bây giờ đấy coi nào trong cái gì xin vui xe mà anh ta đang chỉ đầu mình là tất cả coi gì lại trong mấy cái coi gì mà anh đó để một trong này đó thầy đó xin vui mà anh tao đấy được không mà anh ta tôi nghĩ rất sẽ là cái mà nó là cái này thì thang cái gì cũng có cái đồ cái nơi cái và người thấy cái máy nó sắp đồ number one đó sáng sắp đồ khi hay là ba tao biết không tôi đi thắp có bắt đầu đồ mà nó sai cân thu mà nó cân thu hay nó sai cân thu hay sai nó bắt đồ mà thế qua mày gì chỉ còn lại đó hắn chấp chung bên là kia bảo lấy đi chân chỉ cái đó hắn còn thở ra đó chụp bắt cái đây nè bảo thế sai chụp bắt cái đây đi thì thang cái nhiều đi thang vai xe thang đi khá là một tầm ra thang dọc đất ta cái gì khut thang nè bảo đó nào 다음 집이 그동안 그러니까 그나 집이 smana saya kata apa hangwa adike yengo lamo ade mina ai sẽ được long thong hết khalo ba ngai ta so long thong hết khalo ba adudi mai na pin kungra kungak to jadi sat long changa de ne ba ngay đó nào, đó là sáng cái là sao? Tổng mà thân mặt để đó nào, si không, hoàng ba thành ba, si cùng người dân thành ba, si khắc cầu thế, gia đình si, vậy nó khắc cầu si vậy, thấy,
ꯑꯗꯒꯤ ꯁꯤꯒꯤ ꯐꯖꯅ ꯈꯨꯠ ꯄꯥꯏꯔꯒꯁꯨ ꯄꯥꯏꯗ꯭ꯔꯒꯁꯨ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒꯁꯨ ꯐꯖꯅ ꯆꯤꯡꯁꯤꯜꯂꯛꯄ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯧꯔꯛꯄ ꯁꯨꯃꯥꯏꯅ ꯈꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯂꯦꯞꯄꯒ ꯁꯨꯃꯥꯏꯅ ꯆꯤꯡꯁꯤꯜꯂꯛꯄ ꯑꯗꯩ ꯇꯞꯅ ꯊꯥꯗꯣꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯥꯔꯠꯀꯤ ꯀꯔꯤꯒꯤ ꯕꯤꯠꯁꯤ ꯆꯣꯡꯕ ꯍꯦꯟꯒꯠꯂꯛꯑꯦꯕ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯥꯏꯅ ꯇꯧꯕ ꯁꯥꯖꯦꯜꯅꯦꯕ ꯁꯤ ꯑꯗꯨꯅ ꯁꯤ ꯊꯦꯔꯦꯛ ꯇꯧꯒꯗꯦꯕ ꯑꯩ ꯌꯥꯝ ꯋꯥꯔꯒꯗꯤ ꯁꯣꯔꯁꯤ ꯁꯥꯟꯅꯒꯗꯧꯅꯦꯕ ꯑꯗꯨꯅ ꯁꯣꯔꯁꯤ ꯁꯥꯡ ꯇꯨꯡꯁꯤꯟꯕ ꯑꯗꯨ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯌꯥ ꯀꯥꯊꯣꯛꯄ ꯌꯥꯗꯦꯕ ꯁꯨꯃꯥꯏꯅ ꯁꯣꯔꯁꯤ ꯁꯨꯃꯥꯏꯅ ꯆꯤꯟꯁꯤ ꯂꯦꯡꯅ ꯁꯦꯟꯇꯔꯅ ꯆꯤꯡꯁꯤꯜꯂꯒ ꯑꯗꯩ ꯉꯛꯁꯤ ꯈꯤꯇꯪ ꯊꯦꯛꯇꯣꯛꯑꯒ ꯁꯤꯒꯤ ꯁꯣꯔꯁꯤ ꯀꯥꯡꯊꯣꯛꯀꯗꯧꯅꯦꯕ ꯈꯪꯉꯗ꯭ꯔꯥ ꯃꯈꯥ ꯇꯧ ꯃꯈꯥ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯌꯥꯔꯦ ꯃꯈꯥ ꯅꯦ ꯍꯧꯖꯤꯛꯇ ꯑꯣꯏꯒꯤ ꯌꯦꯠꯀꯤ ꯑꯣꯏꯒꯤ ꯁꯦꯝꯕ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯌꯦꯡꯕ ꯑꯃ ꯃꯁꯥ ꯈꯤꯟꯅ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯅꯥꯀꯟ ꯊꯣꯛꯄ ꯑꯃ khá rộng luôn nói ta sakung này tàu của chị kia cái trắng ăn thấu ngon là quan mà ta thì tục hay chân đây không xong đây đi đâu cái máy lấy ra thành ra cái máy lấy xe thì vẫn thế jam thì vẫn thành chân nào xây ra phải quan quan dây có और साइन पाई के छिया है साइन ले छिया है गेम की समाना कुछ तासल लगा समाना लाइबा और समाना लाइबा अनिजिम लोई सिन अभी आई को सही दा स्टेगी लाइले आदेगी सी फिल्म स्टेगी फटंग चोंदे ने बा 종호 엄마 아니 혼내요 뭔가 자루 잘해 육반 마건 한님도 잘해 공신다 사고 오이기 난 마승레이 예기 마승레이 되잖아 미나 우르가기 지친도 오마네바 예부티 항따세 마이코 thang tầm ba ta tầm bài sẽ cái gì Manipur की मैत्री जो कल्चर thang ta की यम कल थोक दिखने बा अदुना फिबम दिले पदा मी लेबम मतमदा यामना स्ट्रिक्टली हाइजिंग ले मरी वाली सगम की इन थोक thang थोक या आके भी अदुगी दलका इसा वखन देन लेइतौने बा नोर्थ जो स्कूल मपदा पाम चाम थोक चंगा फागे न पूगे न खल्लो अदो मतम ले फिलिका यामना चांदिया इन मान तंगैसी माना तो कमाय तो पाइ फेम को जे री ले तो ने अदो खडो हाइबी न तेबा मीना नसनरकांदा माना तो आइ काम तौनी है तो आदुगी खुतन ने अदु खंगनब तंबी ने बा अदुना खांगी फिबम लेता या फजना सेक्शनना अदगी फजना लेगदौने अदुना लै मतमदा याम सेक्शनना सी फिरेप से सिदा अदगी सा रोबसा मिट कसे है सोदगा है अदगी अमा डेमोन्स्ट्रेशन तौरपदा लेबसा सिदगी था सा रोबसा अदे मिट कसे आइ नो फेका तौर या पोते सेजिदा
ꯂꯩꯔꯒ ꯑꯗꯩ ꯈꯣꯡꯁꯤ ꯁꯤꯡꯍꯟꯒꯗꯧꯕ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯅꯦꯕ ꯇꯧꯒꯦ ꯃꯈꯥ ꯆꯄꯇꯤ ꯂꯦꯞꯄꯒ ꯀꯥꯎꯕ ꯑꯃ ꯑꯅꯤ ꯍꯥꯏꯈꯣ ꯑꯍꯨꯝ ꯑꯗ ꯁꯦꯄꯣꯇꯤ ꯀꯥꯎꯕ ꯍꯥꯏꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨ ꯈꯨꯠꯇꯨ ꯁꯨꯃꯥꯏꯅ ꯐꯥꯖꯤꯜꯂꯁꯨ ꯌꯥꯏ ꯐꯥꯖꯤꯟꯕꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯤꯗꯒꯤ ꯃꯌꯥꯏ ꯁꯦꯟꯇꯔꯗ ꯊꯝꯃꯣꯕ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯤꯗꯒꯤ ꯎꯕꯁꯥ ꯐꯤꯕꯝꯁꯦ ꯁꯨꯃꯥꯏꯅ ꯇꯥꯔꯛꯑꯣꯕ ꯑꯗꯨ ꯅꯦꯛꯁ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯥꯔꯛꯑꯣꯕ ꯈꯨꯗꯣ ꯁꯨꯃꯥꯏꯅ ꯇꯤꯡꯉꯗꯤ ꯌꯥꯔꯣꯏ ꯄꯥꯛꯊꯔꯛꯑꯣ ꯁꯨꯃꯥꯏꯅ ꯎꯕꯁꯥ ꯁꯤꯗꯒꯤ ꯈꯔ ꯄꯥꯛꯊꯧ ꯁꯤ ꯌꯥꯡꯈꯩ ꯄꯥꯛꯊꯅ ꯑꯗꯨꯝ ꯇꯧꯕ ꯐꯩꯌꯦꯕ ꯁꯤ ꯁꯨꯃꯥꯏꯅ ꯍꯩꯗꯣꯛꯈ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯥꯏ ꯆꯨꯝꯅ ꯂꯩꯕꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯕꯅꯤ ꯇꯤꯡꯕꯗꯤ ꯌꯥꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯁꯨ ꯌꯥꯏꯑꯕ ꯈꯪꯕ segi nó có sẵn xoáy ngay trên bụng sẽ có cái cổng nó bị sàn gì sẽ mất đầy đấy cái xoáy nó có đầy đấy không đủ tục 아니 hay không chép thông 머리 엄마 không bằng thằng đâu 나루 đứng ra 나래 육간 막건 하나 어딘가 오이기 예끼 오이기 예끼 어머 해보세요 엄마 봐봐 엄마 아니 어후 머리 마마 ya bây giờ tổ 나래 bây giờ tổ 그거 mà không 엉킨다 오이기 예끼 오이기 야고라이비 bây giờ đây rồi luôn đây chắn đất này 가품 오이기 엄마 아니 má rất tập bây giờ rồi 그래 엉금 쌌다 엄마 아니 어금 머리 망아 나루 나래 일반 막걸 따라바톤 따라두돌 따라훈돌 따라머리 따라망아 따라자루 따라자래 따라뒷반 따라막걸 군마톨 군이톨 군돌 군머리 군망아 군다루 군다래 군이반 군마걸 군샤 군샤마톨 군샤두돌 군샤훈돌 군샤머리 군샤망아 군샤다루 군샤다래 군샤뒷반 군샤막걸 군이후 ya đây
ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕ ꯂꯦꯡꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯂꯩ ꯀꯠꯄ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯃꯤꯇꯥꯁꯤ ꯇꯥꯅ ꯑꯉꯥꯡꯁꯤꯡꯗ ꯊꯥꯡ ꯑꯃꯁꯨꯡ ꯇꯥ ꯑꯃꯗꯤ ꯖꯒꯣꯏ ꯇꯝꯕꯤꯕ ꯃꯇꯝꯗ ꯄꯩꯁꯥ ꯑꯃꯗꯤ ꯃꯤꯡꯖꯅꯤ ꯄꯩꯁꯥ ꯂꯧꯖꯗꯦ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯇꯝꯅ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯑꯁꯤꯕꯨ ꯌꯣꯛꯈꯠꯆꯕꯅꯤ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯍꯨꯝꯁꯤꯕꯨ ꯈꯪꯂꯕ ꯏꯁꯛꯄꯨ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯖꯒꯣꯏꯕꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯦ ꯍꯥꯏꯅ ꯂꯧꯒꯅꯤ ꯊꯥꯡꯁꯨ ꯇꯥꯁꯨ ꯖꯒꯣꯏꯁꯨ ꯊꯪꯗꯣꯔꯣꯜ ꯇꯔꯦꯠꯇꯒꯤ ꯑꯣꯏꯈꯤꯕꯅꯤ ꯃꯁꯤ ꯂꯩꯁꯦꯝꯂꯣꯟꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯤ ꯑꯁꯤꯒꯨꯝꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯤꯕꯨ ꯂꯥꯏꯅ ꯂꯧꯕꯗꯤ ꯌꯥꯗꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯕꯗꯤ ꯃꯗꯨꯒꯤ ꯂꯥꯏꯐꯧ ꯄꯥꯡꯊꯣꯛꯄꯗ ꯊꯥꯡ ꯌꯥꯎꯏ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯊꯥꯡ ꯇꯥ ꯌꯥꯎꯗꯕ ꯌꯥꯗꯦ ꯃꯥꯏꯕꯤꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯅꯤ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯊꯥꯡꯍꯥꯏꯗꯨ ꯊꯦꯡꯒꯣꯔꯣꯟꯅꯤ ꯄꯪꯇꯧ ꯇꯧꯁꯟꯕ ꯌꯥꯕ ꯃꯔꯣꯜ ꯑꯃꯠꯇ ꯍꯥꯞꯆꯟꯕ ꯌꯥꯗꯕ ꯄꯣꯠꯁꯛꯅꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯍꯤꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥꯗ ꯊꯦꯡꯒꯣꯛ ꯆꯣꯡꯅ ꯂꯩꯕꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯇꯥꯗꯅꯕ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯥꯛꯏ 이거 좀 더 위. 많이 또 가면 아들이 아름다우세요. 아름다운 공동 공기 아들도 아주 친구도 인사 딱딱이 너무 그럼 하나 잘 갖고도 아빠 친구 막상사 아직 잡혀 하나 아직 잡혀 어차피 하나 딱히 딱딱해 부서워 딱딱해 부서워 하나 가만히 떠올라가 잡히나 잡라 mana kada awas main lagi kira ados kue lakbo hang kira ados saja kira asli to tahu ini oh ada kan leko aham itu aham itu aro ada kan kalau tak leko oh ayo ada 친구죠. 누가 참달라 이거 알고. 나게 내 친구 아하 뭐죠? 그 뒤에서 또 와이라 냅둬비다. 아하 뭐 이거 또 와. 아도 많아 싸울라 이거 뭐 배운 거 참다 잘 이거 아도 많아. 너왜 너 저기 그럼 또 저기. 한글이 또 저기. 뭐지 또 이거 많이 또. 아마 이거
मेरी खुद आते हैं ये तो लगता है ये लोग ये बच्चे बहुत तो मारते हैं बहुत तो मारते हैं सिंबल जो सिंबल लगा पाथौ हाइना मकुबा तुम संपौ करुणा सीदबो अन्ना पुण्यंजलि नासिदि थांग तागी है सी कमदा पाना पुना कित लंका ꯒꯤ ꯑꯣꯏꯕ ꯑꯗꯒꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯝ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯒꯗꯕ ꯀꯜꯆꯔꯁꯤꯡꯁꯤ ꯌꯣꯛꯈꯠꯄꯒꯤ ꯄꯥꯟꯗꯝꯗ ꯇꯧꯖꯕꯅꯤ ꯅꯨꯃꯤꯠ ꯅꯤꯐꯨꯅꯤꯒꯤ ꯋꯥꯔꯛꯁꯣꯞꯇ ꯎꯠꯆꯔꯤꯕ ꯖꯒꯣꯏꯁꯤ ꯌꯨꯝꯁꯥꯔꯣꯜ ꯍꯥꯏꯕꯅꯤ ꯌꯨꯝꯁꯥꯔꯣꯜꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯅꯗꯤ ꯃꯁꯤ ꯃꯦꯟ ꯇꯥꯗꯅ ꯄꯛꯁꯥꯔ ꯁꯥꯖꯤꯟꯕꯒꯤ ꯅꯤꯌꯣꯝꯁꯦ ꯇꯣꯛꯅꯕ ꯑꯃꯁꯨꯡ ꯃꯌꯥꯝ ꯈꯪꯅꯅꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯕꯅꯤ Dr. Meeting Indigenous Thangka and Zilla Parishad Kundrakon CSMSB na Sing Oiki. ꯌꯨꯝꯁꯥꯔꯣꯜ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯟ ꯌꯨꯝꯐꯝ ꯀꯥꯕ ꯑꯗꯒꯤ ꯌꯨꯝꯗ ꯀꯥ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯀꯌꯥꯝ ꯆꯥꯎꯏ ꯃꯌꯥꯏ ꯀꯥꯗꯅ ꯀꯌꯥꯝ ꯆꯥꯎꯏ ꯁꯤꯒꯤ ꯍꯥꯏꯕ ꯑꯃ ꯂꯣꯏ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯃꯁꯤꯒꯤ ꯌꯨꯝꯁꯥꯁꯦ ꯂꯩꯔꯛꯄꯅꯤ ꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯊꯥꯡ ꯇꯥꯒꯤ ꯑꯌꯥꯝꯕ ꯁꯪꯇꯥꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤ ꯃꯔꯨꯑꯣꯏꯅ ꯖꯒꯣꯏꯁꯤꯃ ꯍꯥꯞꯀꯠꯆꯔꯛꯄꯅꯤ ꯊꯥꯡ ꯑꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯆꯨꯝꯕ ꯅꯤꯌꯣꯝꯁꯤꯡꯁꯦ ꯍꯥꯏꯗꯅ ꯃꯥꯏꯅ ꯊꯝꯖꯕꯅꯤ ꯑꯣꯟꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ MITTACIꯒꯤ ꯑꯅꯧꯕ ꯄ꯭ꯔꯗꯛꯁꯟ ꯑꯣꯏꯅ ꯉꯁꯤ ꯌꯨꯝꯁꯥꯔꯣꯜ ꯍꯥꯏꯕ ꯖꯒꯣꯏ ꯑꯃꯁꯨ ꯄꯨꯊꯣꯛꯂꯤ ꯍꯥꯏꯔꯤꯕ ꯖꯒꯣꯏ ꯑꯁꯤꯅ ꯃꯩꯇꯩꯒꯤ ꯌꯨꯝꯁꯥꯔꯣꯜꯒꯤ ꯑꯀꯨꯞꯄꯁꯤꯡ ꯖꯒꯣꯏꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯛꯇꯨꯅ ꯇꯥꯛꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ ꯃꯁꯤ ꯑꯩꯅ ꯁꯥꯒꯗꯕꯅꯤ ꯈꯪꯅꯅꯕꯒꯤꯗꯃꯛ ꯌꯨꯝꯁꯥꯔꯣꯜ ꯖꯒꯣꯏꯁꯤ ꯄꯨꯊꯣꯛꯆꯕꯅꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯖꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯄꯥꯟꯊꯣꯏꯕꯤ ꯊꯉꯥꯏ ꯀꯧꯕ ꯑꯃꯁꯨ ꯅꯧꯅ ꯄꯨꯊꯣꯛꯆꯕꯅꯤ ꯍꯧꯖꯤꯛ ꯎꯠꯆꯒꯅꯤ ꯄꯥꯟꯊꯣꯏꯕꯤ ꯊꯉꯥꯏ ꯍꯥꯏꯕꯁꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅ ꯑꯟꯗ꯭ꯔꯣꯒꯤ ꯄꯨꯅꯝ ꯅꯤꯡꯊꯧꯒꯤ ꯂꯥꯏꯕꯨꯡꯗ ꯏꯃꯥꯅ ꯆꯤꯡꯒꯣꯏ ꯑꯃꯗꯤ ꯆꯪꯖꯔꯛꯄ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯌꯥꯝ ꯄꯤꯛꯄ ꯑꯦꯃꯥꯎꯟꯗ ꯂꯨꯄꯥ ꯆꯥꯝꯃꯉꯥ ꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯟꯒꯤ ꯑꯣꯏꯅ ꯀꯠꯂꯤ ꯁꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡ ꯆꯠ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯃꯌꯥꯗ ꯐꯪꯉꯤ ꯑꯗꯨꯅ ꯃꯥꯅ ꯍꯜꯂꯛꯑꯒ ꯁ꯭ꯀꯨꯜꯒꯤ ꯀꯔꯤꯒꯤ ꯂꯥꯏꯔꯤꯛ ꯅꯠꯇ꯭ꯔꯒꯅ ꯃꯥꯏ ꯐꯤꯔꯣꯜ ꯑꯗꯨꯝ ꯁꯤꯗ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯊꯥꯗꯣꯛꯅꯕꯁꯨ ꯌꯥꯗꯕ ꯉꯁꯤ ꯀꯥꯁꯤ ꯊꯥꯡ ꯇꯥꯅ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯝꯅ ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯐꯖꯕꯗꯤ ꯈꯔ ꯋꯥꯠꯂꯝꯃꯦꯅ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯐꯣꯔꯦꯟꯗ ꯀꯌꯥꯗ ꯎꯠꯄꯤꯔꯨꯕ ꯄ꯭ꯂꯦ ꯑꯁꯤ ꯉꯁꯤ ꯀꯥꯁꯤ ꯊꯥꯡ ꯇꯥꯅ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯝꯅ ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯐꯖꯕꯗꯤ ꯈꯔ ꯋꯥꯠꯂꯝꯃꯦꯅ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯐꯣꯔꯦꯟꯗ ꯀꯌꯥꯗ ꯎꯠꯄꯤꯔꯨꯕ ꯄ꯭ꯂꯦ ꯑꯁꯤ ꯈꯤꯇ ꯑꯣꯏꯔꯁꯨ